Arambai News Guwahati da Maithelongi pau tabiribasingbu ihan handumaktada chingangbam Sujitrani kurumjari. Hozing asigi samlappa mariba pausing lobirasi. Assam lengakna state asigi leihau chasingda lamgi hak pinanabagidamag akhanaba thorang kya chathari haina Chief Minister Himanta Biswa Sarmana haikre. Claimant aduna karigumba mahak Assamgi leihau asida mapamapu haktaktagi hauna haukiba mirol ahumdagi hena leirakle haibagi certificate masana pigadabane madudata miyoi aduda land rights pigani haina CM na haiki lammapu oiba ngamdaba sina miyoi amagi wakhalonda charangnaba amadi mipaiba pokhali maramaduna masidagi koknanabagidamag akhanna launch toriba mission Vasundaragi kanavasi beneficiary singna lohougadabani hanaso CM na makhataki Assamda SC status pinanabagi davi toriba ethnic group tarukna ngasi lebak pokpa numit pung tarani thoigi Assam ban soi ganagosti yotha mansna kaukre hariba mans asida Adivasi Chutiya Koch Rajbangsi Motok Moran amadi Tai ahom yauri Koch Rajbangsi Singna Dhemaji da akanba wakat khongjang changsinki adubu Assam police nadi protesters sing lambi da thorak tanaba amadi lambi thingdanaba khangan lakhibaga loinana state ki lan thum karigumba manghanba thoklabadi madugi compensation pigadabani haina akanba warning pirakre Nakalamaromda Assam Adivasi Sanmilanna Adivasi hero Virsa Mundagi mapok numit thokpa maramna ban asi hogdokpinaba handokpinaba haijarakle Lagliba November 30 Delhi dasu dharna chathanabagi warep mansasina lawkhre maragasida Assam da lairiba Kolita group na ethnic group taruk asida ST status piba yaroi habigi wafam thangalakli Haukiba November 30 Sri Sri Radha Govinda Mandir Kekranagar Guwahati Dispurda Mandir asigi committee na sinlangduna handak APSC gi Combined Competitive Examination da mai paklakrabi Maitai Ningol ahum felicitation tawbagi thoram pangthokre Maitai Ningol ahum Laishram Junali SCS rank 88 Yumnam Priyanka Devi SCS rank 92 amadi Larik Yangbam Aditi Assistant Employment Officer rank 1 loinana makoi gi apokpa amadi apokpi singsu thoramasida saruk yakhe Thoromgi ahobada achamba khudol amamam piduna makoibu taramna oki Thoromasida handaki National Games da Wushu da bronze medal lawrakraba Sanjeev Assam Police busu ikai khomnaba utuna taramna oki Mifamasida retired Deputy Director Naurem Amuyaimana Mayai Tangbal aduga Horendra Singh amadi Eklavya Singh na guest of honor oiki Thoromaduda Laishram Gyanendrana Marik Chumna Haugalakliba Angang Singh da State amadi Central gi Civil Service Thahanabagi Pungning Wakhal Thogat Pinabagi Matangda Ahalaman Singh da Haikibaga Loinana Bimol Singh Manikanta Singh Thambal Singh Amuyaima amadi Ahalaman Kyanasu Swangangki Assamgi saknaraba Nad Sankritangi Pungyeba Oza Haurongbam Basantan Luchingba team ama ngarang ningthokaba numit Bangladesh ki damak khongsankre November 15 da Bangladesh ta pangthokadoriba Guru Kirtan da saruk yarunaba Bangladesh Dhamai lebak apunba Guru Kirtan Tengbang Committee na baton pirakpadagi chatkibani khongcherasida M Pari M Prasanjit L Kavichandra L Upen T Viros Chandra amadi KSH Bijen Singh loinana mayam asibu yengsinaba Haurongbam Amrendrasu yaukhi Amsu Hozai District na sinba Yausang Kumhaida Chahi Khudingi half marathon da goal lawba Lanka Dablongdagi Manawbi Singh Mamang Chahigi Yausang Kumhaida Manipur Olympic Association gi Oza Maipakna referee oina saruk yabaduda Manawbigi hai singbadu ubudagi mahakpu Manipurda tharaknaba khangalamki loinana Oza Ingen Singh na luchingduna Manawbibu Manipurda puduna Oza Maipakta sinaramki Manipur State represent tawduna Silongda pangthokiba second Northeast Olympic Games ki lising manga amasung lising tara meters race ta goal ani phanglaki asumna mai paglakpa sida amsu hozaina harong nungaiba phongdorakli
Sanamahi Lining Kanglup Lakipur Nasin Langduna November Taramari Ningthokaba Numita Lakipur Kuno de Leiba Nona Saba Sanamahi Laisang Sangakre Lakipur Kunogi Lakitraba Halibungo Oinam Baldev Kimingda Maki Masu Oinam Biramani Amadi Manau Singna Lam Katha Mangakak Sanamahi Lining Kanglup Kimingda Katke Hariba Oinam Gilofam Asida Oinam Baldev ki complex ama Jiribam gi Sanamahi Lining Loop ki Luchingpuril Thorangzam Kambaluang Amadi Lakipur Jila Parishad ki Councillor Khaburbam Anita Devi na Anova Laisingasi Haunabi Matungina Sangaki Laisingasi Sabada ZPC Anita Devi na Maki ZPC Fundagi Lupalak Ahumakai Kaitoktuna Saki Sanamahi Lining Kanglup ki Luchingpuren Leima Pokpam Ibungobina Thormapu Oiduna Pangthokiba Apongwami Pamasida Jiribamgi Thongnawzam Kambaluangna Athoiba Mithung ZPC Kabrabam Anita Devi amsung Ingudam Binodna Akanaba Mithung Oina Wangangki Lupki VP Sagapam Birena Wahaudok Thamki Thoramasigi Mri Lenana Kaidem Gauramani Kangabam Biren Arambam Babatombi Kangabam Vishwanath Amadi Mutum Hemantana Sanamahi Liningi Maramda Sugaina Wangangki Thoramasi Dr. Sagapam Merina Devina Kandaktoki Laikitraba Haurongbam Calendar Memorial Likham Knockout 9A Side Football Tournament Ilisingani Kunithoigi Hogdokpugi Thoramda Chief Guest Oina Major Furit Saba Manidhon Irom Gauramani President Lakipur Football Academy na President Oina Guest of Honor Oina Ngangom Brazakisor Joint Secretary Indian Futsal Federation CH Mohan Mrinal Kanti Re Leishungbam Robindro Gonjol Kaur Amadi E Prem Kantana Daisafam Ki Haurongbam Samrendra Amadi Haurongbam Ongbi Mai Pakpi Donor na Chingbasu Sarukyaki First League match da Might Safrang Silchar team na Kamranga FC bu Ahum Sinoda Maitiba PK Haina President Irom Gauramani na Thadorok Pachirol Amana Kanghalakli United Development Association Khangabok na sinduna chahi khudingi pangthokpa state thaki oiba science amsung mathematics ki class 3 dagina class 10 fawbagi competition kumsi chahi english gani kuni thoigi oina su nomaijing numita tongan tongan ba center manga habdi Imphal center gi oina TG Higher Secondary School Khangabok center gi oina Khangabok Higher Secondary School Kakching gi oina Kakching Higher Secondary School Sugnu Moirangi oina Moirang Multipurpose Higher Secondary School da pangthoki Hariba competition asida Manipur gi tongan tongan ba school chonga yankhai dagi mahairoi lising mangarom na saruk yakhi Hariba competition asigi result lagliba December 3 da lauthokani mathang kunithoi suba competition September October tha da pangthokani haina exam in charge L Kanhai Singh na thadorok pachirol amana phongtorakli Milalgi Mayai Loisangda Manipuri Youth Front of Assam gi Nauna Khalaba President Thangzam Brozen Secretary General Tampak Mayum Salahuddin Amadi Chief Advisor Seram Herazitpu Taram Okre Milalgi President Yanglem Biren Nami Phama Poiduna Pangthokiba Okbagi Thoramasida Milalgi Secretary Naurem Nongmai Lembi Leimana Taram Okbagi Warol Phongdokhi Makhatana Miti Miyek Asi Assam dasu Takpi tambiba hounanaba hotna minerasi haina kupna khananainaki Institute of Development Studies Manipur ki Foundation Day Assembly Guest House ki Conference Hall da pangthokre November 12 da pangthokiba thoramasida Govindas Konthauzam Minister Works and Youth Affairs amasung Professor N Mahendra Singh Chairperson na mathang sitna Chief Guest amadi President oiki Thangzam Joy Kumar Singh Chairman Amadi MD Thangzam Agro Industries Private Limited Yengkhom Upendra President Manipuri People's Front MPF Guwahati Amadi TH Thoiba Singh na President Mitei Council Morena Guest of Honor Oiki Minister Govindas Konthauzam na Institute Singi Pandam Amadi Thodang Singh da Apen Bafongdoki Professor N Mahendra na State Asida Institutional Parenting Watpagi Wafam Panki Yengkhom Upendrana Assam da leiriba Manipuri singna ngasi mayok nariba issue kayagi paudam ama thamkibaga loinana MPF na Assam gi Manipuri Civil Society Organization singa chungsinaduna Manipuri miyamgi apunba sakti amadi pressure ama Assam lengak da pinanaba hotnabagi thaurang sing panki
Central Bureau of Communication gi artist khutpu amana leibak ningbagi isai amadi nat ki oiba thorom kayasu utki. Member oribi Dr. Padmavati Khundrakpamna vote of thanks piduna thoramasi loishin ki haina Secretary IPR Yumnam Laxman Singh na thadorok pachirol amana phongthorakli. November 13 Children Day Thoram Champanagar Primary School da pangthokre. First Village Health Nutrition Day Thoramoina Asa Worker Champanagar Jiribamna Sinduna pangthokiba thoramasida RK Navin Sana ex Pradhan and Manikanta Singh retired headmaster CH Urmila Devi supervisor ICDS Kabarbam Tombabu Singh headmaster Ramadi Yambem Hemavati Devi Asa felicitator na ngasigi thoramasigi chief guest president amadi guest of honor oiki. Thoramasida pokpadagina chahi ani faubagi manungda amadi chahi ahumdagina chahi manga faubagi manungda leiba angang singi arumba tanaba pangthoke. Loinana chahi manga gi manungda leiba angang singi oina saireng thiba changdamnaba amasu pangthoke. Arumba tanaba sida chahi ahumdagina manga faubagi manungda O Joshi Devi case hanauba amadi L Yening Hunbana ahanba anisuba amadi ahumsuba take. Saireng thiba changdamnabadana L Yening Hunbi Chanu case hanauba maitei amadi M Chinglemba maiteina ahanba anisuba amadi ahumsuba lauki. Nagaland ki hanagi CM SC Jamir Haujiksu Masa Phana Leiri Mahak Sire Haina Sandokhiba du Tokani Aranbani Haina Masamakna Sengdorakle. Video da SC Jamirna Ishorgi Thauzaldagi Maki Hakjang Phana Leiri Mioi Kharana Maki Maramda Aranba Pau Sandokpasi Yamnamak Laibak Thibani Adubu Asigumba Aranba Sandokpasing Asidasu Ishorna Thauzal Pibiba Oishanu Haina Yamnamak Pukchil Chauna Phongdorakhi. Wari taba singna ahing chuppa mid ushinba ngamloidaba tuzung ningai oiraba mihat ama oina. Habadi boyfriend na maki nungshinabi nupimacha amabu matup kuntra manga thokna kakthatpagi tamthiraba pawama lakli. Madusu National Capital Delhi dani. Nupimacha sigi kakthatlaba matup singadu liter chahumgi freezer amada hapchilapa matung numit khudingi ahing nongyai matung pung anida matup amamam polythene da haptuna puraga mi leitaba mafam amamamda langthuaktuna lakhi. Sa uchek na chakinaba yomsilamba polythene adusu hangdoklami hairi. Mayumdasu namthirakpa adu faudunabagi numit khudingi agarbati na chingba thaisu hairi. Asumna Shraddha Kaubi Nipimachasi Maki Yanazaba Aftaf Punawalana Hatkibasi Chorakna Haukiba Me Thadani. Thodo adugi tha manga matung handakta khangnarakibani. Makoi ani Mumbai da thengnakibani tungda Delhi da lakhi. Makoi ani punna leiminabasi chahi ani surakle hairi. Imung ani na dharma manadaba masen luhongba pamkide. Nupi asina makoi luhongnaba nupasida kyarak hanna kanna taksinki. Haukiba September 13 da Shraddhagi imungna machanupigi khongul thiba phangdre habasi khanglakpadagi police case panki amadi nupi asigi mamanabi amagi likhundagi Shraddha siramlagani habasi khanglakibani. Delhi Commission of Women na police notice ama piyakibaga loinana masigi matangda thihumba chathaba haukre. Lebagasi Prime Minister Narendra Modi G20 Summit ta saruk yananabagidamag Bali da thungkre. Pungni phuni pangi manungda party kunga phaminagani lebak taret ki luchingba singasu phaminagani loinana G20 gi maru oiba session singdasu Prime Minister na saruk yagadori. Adubu English ngani tarama pangi October da wari sanakiba matungdagi lebak anigi oina wari sanadana leiraklaba G20 Summit ta saruk yariba China gi President Xi Jinping ga Modi ga phaminagadra natraga phaminaroidra haibadugi matangdadi tangtangba hojik phawba khangba ngamdri adubu phaminadaba yai haibagi wafamdi kanna pannari. Netaji Subhash Chandra Bose ki mapok kumon numit pu National Holiday oina lauthoknabagi direction pinanaba thangalakiba PIL Supreme Court na kakhalakre. Chief Justice D.Y. Chandrachud amadi Justice J.V. Pardiwalagi bench na masigi warebasidi India lengakna logudaba warebni hairaduna wakadasi lawshalakidabani.
Sarath Kamal Achantana Major Dhyanchand Khel Ratna Award Lauragani. Lagliba November Kuntra, Rashtrapati Bhavanda President na award sing asi khusinagani. Table tennis Sanaroi Sarath Kamal Achantabo. Major Dhyanchand Khel Ratna Award Kidamak Khalakibani. Arjun Award Sanaroi Kunmangada Piragani Makogi Manungda Manipuragi Susila Devi Shu Yauribani. UK की चाही तरामाथोई खक्त सूरीब नुपा मचा अमना एल्बर्ट आइंस्टाइन अमदी स्टीफन हॉकिंस हेना IQ स्कोर वांगबा हेनख्रे यूसुफ शाह को नुपा मचा सिगी IQ लेवल असी मेंसा टेस्ट मार्क चामगा हुंफुनीथोई यौखी असुमना महागना मार्क चामगा हुंफुनीथोई यौरिबा असी लीजेंड अनि असिगी एस्टिमेटेड IQ दगी हाइबदी चामगा हुंफुदगी महाकना अनि हेली चाही तरामाथोई नुपा मचासी लीड्स लेबा विंगटन मूर प्राइमरी स्कूल दा क्लास 6 खत तमलिबा महिरोइने US President Joe Biden amasung Chinese President Xi Jinping khutsognaraba matung phaminakre G20 summit kina koinana lebak ani gi luchingba ani asi phaminakhi Taiwan amasung North Korea gi wahaudagi lebak ani asi umkhatnaduna lakhibane adubu yamnamak jamna phaminakibasina hektamak mari naksinagani haibagi thajabadi uba phangdre Ukraine ki khathangbada leiba Kherson Ukraine ki makutamuk lakre Russian sing Kherson thadoktuna chanakre mafam asigi miyamna Ukraine lanmi singbu ubada haraw nungaiba phongdokhiba loinana makhoiga punna celebrate tokminakhi adubu Donetsk region dadi hojiksu akanba lan lepa leitre Aroibada tentakpa mariba pau khara Tinsukia gi Pengeri da Alpha I na army gi mathakta ambush torokre Pengeri gi mafam kaya da army na akanba operation changsin ba hokre Dream Girl Hema Malini Assam da lakre Nalwari gi Rajmahal sabta mahak saruk yari Rapido driver amabu hakchang sokna phubagi maralda Cotton University gi Mahiroi ama police na phakre Chayolasi gi manungda Guwahati da lakpa munbagi thokdok ahum thokre case amadi bike thokduna chatpa miyoi anina nongmai namaga nupi amadagi sanagi lik munki hairi Ngarang ningthokaba numiki nungthil Mizoram gi khathang badalaiba Nathial amadi Jobau ki marakta leiba ABCI company gi stone quarry ama ningkhairakpadagi yamdrabada sinmi chawrakna 15 rom sikre chingnari Meghalaya gi sit humpu makta Congress ki mirep thadokani laukthokre Meghalaya lengakna Shillong gi CRPF camp khudong chagadaba mafam amada hongdoknabagi thorang tauba haure haire Sikkim lengakna top thorang ama paikhalakli madudi angang khudingmakna chahi khudingi u chara chama thanabagi top thorang ni Naga Santi wari sanabagi matangda hokiba October 15 dagi Delhi da leirakhiba TH Muivana yamna thunamak Prime Minister Narendra Modi ga unaraba yana leirakli Tripura da Tea Auction Center linkhalagani Senior IS officer Gaurav Dwivedi bu Prasar Bharati gi CEO oina hapkre UGC na Higher Education Institutes singda professional amadi industry experts singbu professors of practice oina laushanabagi thorang paikhatnaba hokre Mega merger thorang amoina Tata Groups ki Vistara Air Asia amadi Air India Express yauna airlines punamak Air India gi makhada pusinaklagani Iran da hijab ki wahaudagi hingsagi protest kya chathargliba sigi matangda yamnamak athubida UN Human Rights Council gi mifam phamlagani China da COVID case hengalakle Beijing khakta da no case chamri sumna taret phangkhre Nongwaijing numita China da no case lising taratruk hena phangki COVID ki athingwasing komthokpadagi case hengalakpani hairi Britain gi khwaidagi na khunba imung the Hinduja brothers na dollar billion taramari gi imung gi yengthinaba leiramba adu santainakre Twitter na contract workers sing mangjungna notice pidana thabaktagi lauthokpa haurakre Slovenia na lebaga sigi ahanba nupi president khankre lawyer amadi TV presenter Natasha Piracy Nusarbu anuba president na khangibaga loinana mathang thagi aroibada lebaga sigi president ki charge puragani Istanbul da pokhaibadagi miyoi taruk sikre pokhaiba sida chenaramgani chingnaba miyoi phare
amadi Spanish film director amasung writer Carlos Saurada Satyajit Ray Lifetime Achievement Award piragani. Gawada pangthokadoriba International Film Festival of India gi yankayumdoi suba edition da award asi khusinagadoribani. Ngasi ki oina di Arambai News Guwahati da Maitilon gi pau sandokjaba matang sa loisanjaba ga loinana tabiriba singbo amkaso hanna khurumjari.